Taibang asida mi ama oina poklabadi awaba nungaiba kaya ama mayoknagani punsigi lanfamda. Awaba na hina saruk oiraba mi kayasu ngasigi punsi lanfam asida lanthengnadabadi yaudaba natte. Awaba kaya adubu thauna phana amadi khangba kanna mayoknaduna lanthengnaba ngamlabadi nongmadi soidana nungaiba haiba mikup adu mapu mana khudol oina pirakani. Taibang miyoiba aikoi asi poklabadi sigadaba ngaktani. Telaba punsi khongjat asida amana amabu yengthinari. Taibang miyoiba aikhoigi punsi asi phampak takta punsigi awa nungai kaya uttuna sanariba lila asiga karibu khetnaribagi. Lilagi poloi kayada wana loishinbasu yaw nungaina loishinkibasu yaw. Asi asingba taibangi punsi khongjatka karibu khetnaribrani. Taibang pansigi thaudok kayabu mami tahanbani. Awabagi kuyomna saruk lising nomsilaba lalai mamagi punsini. Ahingi matamni. Lanlaima wakhal jat khale. Phamungduda phamduna karigumba khara khanbagum mangduna lairi. Aisibo thongsenam khaiduna chengkrasira. Aisibo mufamsida kyam kuina lekhini. Phamlambadagi phok haugalai magi rumgi thongdo tapna nam khainabu hone. Anirak ahumlak ili adubu chatte thongado. Mapanganna sonbana lalaimana thongado nam khainabu honnabada awaba haibudu oirima. Asumana thongado amuksu innabu hone. Kanagumba amana thongdo khangang hanglei. Lalaima kanano haina mamaidu nongkhatuna yenglei banu oirami. Kaidoragi ibema ninida hayo. Banu sing asi humni marini suri yumsida lektuna leiba. Lalaimagi kagi thong asi ilakpa manba sida kaidorabano haina hangdoktuna yenglakpani. Banu oiramba mikuptuda lalaima pakhatpa khazikpoi. Walalap tawna. Ne, ay haiba loishinde banu na fathatuna nungaitaba khonpamda haire. Nangna tawgi khaliba thabakto ay loina khang. Adubu ibema nangna ka asidagi nathoktuna lonabu honarasu nang kanagida changani kanagida changjafam lawgani. Nangi babana magi mising thadoktuna thirakpa matamda nang soidana thiba phangkhini. Nangbu thiba phangakpa mikupta nangbu nangi babana chaifam taba makhai phubini. Nangi punsi kari oigani lalaima. Nene adu yengba ngamloine. Lalaima pirang haurakle. Magi wahai sing asina. Kapnabagi machak oirakle. Khajai thakta pirangi irik singdo tapna sintharakle. Nene, ai tungda oirakadabado thoina karisu khandre. Kasi haiba mikup asi matang yamna jar. Aduna nene na aigi mateng amta pangbiyo. Ay bubda thadokbiyo. Ay ining tapna taibangi phajabase amuktadi yengjage. Ay yam ware nene mafamsida leirakpase ay yamna ware. Haiduna banu magi makhong ani pairaga laimaiduda ngek phamthaduna kaplay. Lalaimagi mataw yengba ngamdraba banusu kari tawgadawano khangdri. Laimai thakta ngek phamthaduna kapliba lalaimabu tapna haugatna. Si ibema ainane ichagi mating pangbagi panggal leite. Yum asida thabak tawnaba leiba minaini aidi haugalusi. Lalaima nangna hairiba wadu kanaroine. Nene asigi mikupsini aina matam changna ngairakpa. Nene na aigi aningbase amtadi tunghanbiyuba. Aibuna chamak ne khalladi amukta thadokbiyu nene. Baba leitaba mikupsini aina matam sangna ngairakpa. Baba na ibu koithi thiduna phangkhiba thoklabasu nene bu awaba kashu tahaloi. Aiba muktadi thadokbiyu nene. Banogi makhong konduna kaplay laimaiduda lalaima amuksu. Sisi haugalu. Nangi wakhalna adu yaurabadi ay amuk hana ichabu khamlaru. Si ngasi haiba mikup asidagi nangi nungaiba punsi amada hingba ngamjaruko. Khangaude banu mamit anidagi pirang singthakiba.
ꯄꯣꯛꯆꯕ ꯃꯆꯥꯃꯛꯅ ꯍꯥꯏꯔꯛꯄ ꯑꯃꯒꯨꯝ ꯕꯥꯅꯨꯒꯤ ꯊꯃꯣꯏꯗ ꯂꯂꯩ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯂꯩꯃꯥꯏꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯤ ꯂꯂꯩꯃꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯃꯥꯅ ꯏꯜꯂꯝꯕ ꯐꯤ ꯑꯗꯨ ꯄꯤꯔꯛꯏ꯫ "ꯁꯤ ꯅꯃꯥꯏꯗꯣ ꯐꯤꯁꯤꯅ ꯀꯨꯞꯁꯤꯜꯂꯨ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯣ꯫ ꯂꯂꯩꯃ, ꯅꯦꯅꯦꯅ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯂꯥꯎ꯫ ꯅꯦꯅꯦꯗꯤ ꯑꯩꯒꯤ ꯏꯃꯥꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯅꯦꯅꯦꯇꯪꯅ ꯈꯪꯕꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯅꯦꯅꯦꯗꯤ ꯑꯩꯒꯤ ꯏꯃꯥꯅꯤ꯫ ꯏꯃꯥꯗꯧꯅ ꯀꯥꯏꯅꯗꯨꯅ ꯏꯃꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯗ꯭ꯔꯕ ꯑꯩꯁꯦ ꯅꯦꯅꯦꯒꯤ ꯊꯧꯖꯥꯜ ꯃꯈꯥꯗꯒꯤ ꯉꯁꯤꯗꯤ ꯐꯪꯉꯤ꯫ ꯅꯦꯅꯦꯕꯨ ꯃꯄꯨꯅ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯊꯥꯕꯤꯔꯛꯈꯤꯕꯅꯤ." ꯈꯖꯥꯏ ꯊꯛꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇ ꯑꯗꯨꯃꯛ ꯁꯤꯟꯊ ꯁꯤꯟꯊ ꯍꯥꯏꯔꯛꯄ ꯂꯂꯩꯃꯒꯤ ꯋꯥꯁꯤꯗ ꯕꯥꯅꯨ ꯃꯥꯁꯨ ꯀꯞꯂꯛꯏ꯫ "ꯁꯤ ꯇꯣꯛꯑꯣꯁꯤ, ꯅꯕꯨꯛ ꯇꯥꯈꯤꯅꯤ꯫ ꯆꯠꯅꯕ ꯇꯧꯔꯣ, ꯅꯦꯅꯦ ꯊꯤꯟꯗꯣꯛꯀꯦ ꯂꯥꯎ." ꯅꯥꯒꯦꯠꯇꯨ ꯉꯛꯂꯩꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯂꯂꯩꯃꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯄꯥꯏꯔꯒ ꯕꯥꯅꯨ ꯃꯥꯡ ꯊꯥꯔꯒ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯂꯂꯩꯃ ꯕꯥꯅꯨꯅ ꯄꯤꯕ ꯐꯤꯗꯨꯅ ꯃꯀꯣꯛ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯤ꯫ ꯕꯥꯅꯨꯅ ꯂꯂꯩꯃ ꯃꯥꯒꯤ ꯑꯁꯨꯛ ꯈꯟꯕꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯂꯩꯃ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯡꯗꯨ ꯌꯣꯠꯂꯤꯡ ꯊꯨꯔꯕꯒꯨꯝ ꯕꯥꯅꯨꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯤꯆꯤꯡꯅ ꯍꯦꯟꯈ꯭ꯔꯦ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕꯁꯨ ꯂꯦꯞꯇꯦ ꯃꯥ꯫ ꯒꯦꯠꯇꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯕꯥꯅꯨꯅ, ꯑꯗꯨꯒ ꯂꯂꯩꯃꯕꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊ ꯁꯤꯟꯊ ꯐꯅꯦꯛ ꯃꯆꯤꯗ ꯀꯤꯗꯨꯅ ꯌꯥꯎꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ "ꯁꯦ ꯕꯦꯝꯃ, ꯁꯤꯅꯅꯦ ꯂꯝꯕꯤ ꯆꯠꯄꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯣꯏꯅ꯫ ꯆꯠꯂꯨ, ꯉꯁꯤ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯅꯧꯕ ꯌꯦꯅꯤꯡ ꯍꯨꯟꯗꯨꯅ ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯖꯔꯨꯔꯣ꯫ ꯁꯣꯝꯒꯤꯗꯤꯅꯦ ꯅꯦꯅꯦꯅ ꯐꯅꯕ ꯑꯗꯨꯝ ꯈꯨꯝꯃꯒꯦ꯫ ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ, ꯅꯦꯅꯦ ꯃꯅꯝ ꯅꯝꯕꯤꯒꯦ." ꯂꯂꯩꯃꯒꯤ ꯃꯈꯨꯠꯇꯨ ꯃꯌꯥꯅ ꯀꯛ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯅ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ, ꯆꯠꯂꯨ." ꯂꯂꯩꯃ ꯕꯥꯅꯨꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯃꯥ ꯑꯃꯒꯨꯝ ꯇꯧꯕꯤꯕ ꯃꯇꯧ ꯑꯁꯤꯅ ꯂꯂꯩꯃꯅ ꯕꯥꯅꯨꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯑꯃꯨꯔꯛ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ "ꯅꯦꯅꯦ, ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕ ꯑꯃꯅ ꯂꯩꯔꯝꯂꯕ ꯊꯣꯛꯂꯕꯗꯤ ꯅꯦꯅꯦꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯅꯦꯅꯦ." ꯃꯃꯤꯠꯇꯒꯤ ꯊꯤꯡꯕ ꯉꯝꯗ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯅ ꯕꯥꯅꯨꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯗꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗꯤ ꯃꯗꯣꯝ ꯀꯅꯥ ꯌꯥꯎꯗꯅ ꯅꯥꯏꯇꯣꯝ ꯃꯗꯣꯝꯇ꯫ ꯕꯥꯅꯨ ꯆꯠꯈ꯭ꯔꯤꯕ ꯂꯂꯩꯃꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯩꯍꯧꯏ꯫ ꯏꯔꯦꯜ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯊꯦꯡꯕꯗꯨꯗ ꯃꯄꯥꯟꯒꯤ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯇꯔꯨ ꯑꯃꯛꯄ ꯌꯥꯎꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯉꯣꯟꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤ ꯃꯥ꯫ ꯃꯥꯡꯒꯣꯟꯒꯤ ꯙꯥꯔꯤ ꯃꯄꯥꯟꯗꯨꯗ ꯐꯝꯅ ꯑꯁꯨꯝ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯛꯏ꯫ "ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯩꯅꯣ? ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯑꯩꯅ ꯏꯃꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯦ꯫ ꯏꯃꯥꯗꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯂꯥꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤ ꯑꯣꯏꯕ? ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯀꯣꯛꯊꯛꯁꯤꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯄꯒꯤ ꯆꯩꯅꯥꯗꯨ ꯐꯥꯎꯔꯤ꯫ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." ꯍꯥꯏꯔꯒ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯏꯔꯦꯜ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯂꯩ, ꯑꯋꯥꯛꯄꯒꯤ ꯃꯩꯆꯥꯛꯅ ꯍꯦꯟꯈꯤꯕ ꯃꯔꯝꯅ꯫ ꯐꯝꯕ ꯃꯈꯩ ꯐꯝꯃꯝꯗꯨꯅ ꯏꯔꯦꯜ ꯀꯞꯄꯨꯕ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯁꯤꯡ ꯑꯏꯪꯕꯗꯨꯅ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯇꯝꯅ ꯆꯪꯂꯛꯏ꯫ ꯏꯔꯦꯜ ꯃꯥꯅ ꯆꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯃꯃꯥꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ꯫ ꯏꯄꯥ ꯄꯥꯈꯠꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯅꯣꯡꯗꯨꯅ ꯀꯧꯔꯛꯏ꯫ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯤ ꯅꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ?" ꯑꯁꯨꯝ ꯏꯔꯦꯜꯅ ꯃꯁꯤꯡ ꯈꯪꯗ ꯀꯧꯕꯗꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯊꯕꯥ ꯃꯥꯗꯤ꯫ ꯏꯔꯦꯜ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ, ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯛꯉꯥꯎꯅꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯃꯥꯗꯨꯕꯨ ꯗꯣꯛꯇꯔꯗ ꯄꯨꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯊꯪꯅꯕ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯍꯥꯊꯨ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯡꯗꯨ ꯀꯛ ꯊꯤꯟꯅꯕ ꯍꯣꯠꯅꯩ꯫ "ꯏꯗꯣꯝꯆꯥ, ꯀꯀꯥ, ꯇꯥꯕ꯭ꯔꯣ? ꯏꯗꯣꯝꯆꯥ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ! ꯏꯗꯣꯝꯆꯥ, ꯇꯥꯕ꯭ꯔꯣ?" ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕꯗꯨ
ꯇꯥꯔꯗꯨꯅ ꯏꯔꯦꯜꯒꯤ ꯃꯇꯣꯝꯆꯥꯗꯨꯅ ꯏꯃꯨꯡꯗꯒꯤ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯀꯧꯔꯤꯁꯤꯕꯣ?" "ꯏꯗꯣꯝꯆꯥ, ꯑꯩꯅꯦ, ꯏꯔꯦꯜꯅꯦ. ꯏꯃꯥꯗꯣ ꯀꯧꯕꯁꯨ ꯇꯥꯗ꯭ꯔꯦ. ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯦ." ꯏꯔꯦꯜꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕ ꯃꯤꯀꯨꯞꯇ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯀꯥ ꯑꯅꯤꯃꯛ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯑꯣꯇꯣꯗꯨ ꯊꯧꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯏꯔꯦꯜ ꯃꯥꯗꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯗꯨ ꯄꯝꯈꯠꯇꯨꯅ ꯑꯣꯇꯣꯗꯨꯗ ꯍꯥꯞꯀꯠꯂꯤ꯫ ꯑꯣꯇꯣ ꯑꯗꯨ ꯏꯔꯦꯜꯒꯤ ꯀꯀꯥꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯏ, ꯑꯗꯨꯒ ꯏꯔꯦꯜ ꯑꯃꯗꯤ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥ ꯆꯪꯗꯨꯅ ꯊꯕꯥꯕꯨ ꯉꯥꯛꯏ꯫ "ꯀꯀꯥ, ꯈꯔ ꯊꯨꯅ ꯊꯧꯁꯤ. ꯏꯃꯥꯁꯦ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯤ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯀꯀꯥ." ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯗꯣꯝꯆꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ, ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯀꯅꯨ. ꯏꯆꯦꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯏꯔꯦꯜ." ꯑꯁꯨꯝ ꯑꯣꯇꯣꯗꯨ ꯊꯧꯔꯛꯄꯗ ꯈꯨꯜꯒꯤ ꯍꯥꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯔꯛꯏ꯫ ꯏꯔꯦꯜ ꯃꯃꯥꯕꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯈꯣꯡꯈꯠꯇꯨꯅ ꯏꯃꯔꯖꯦꯟꯁꯤ ꯋꯥꯔꯗꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯅꯛ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯗꯣꯛꯇꯔ ꯅꯔꯁ ꯀꯌꯥ ꯑꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯏꯃꯔꯖꯦꯟꯁꯤ ꯁ꯭ꯇ꯭ꯔꯦꯆꯔ ꯕꯦꯗꯇꯨꯗ ꯍꯤꯞꯍꯟꯗꯨꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯦꯜ ꯂꯩꯃꯥꯏꯗꯨꯗ ꯄꯣꯞ ꯇꯥꯏ, ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯃꯈꯩ ꯃꯈꯣꯜ ꯊꯣꯛꯇ ꯀꯞꯂꯛꯏ꯫ ꯏꯔꯦꯜꯒꯤ ꯀꯀꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯏꯔꯦꯜꯕꯨ ꯍꯧꯒꯠꯄꯤ, ꯑꯗꯨꯒ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯁꯤꯠꯇꯨꯗ ꯐꯝꯍꯟꯗꯨꯅ ꯏꯔꯦꯜꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯂꯩꯃ ꯂꯝꯕꯤ ꯈꯪꯗ ꯃꯈꯣꯡꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯂꯂꯩꯃ ꯃꯁꯥꯗ ꯑꯀꯤꯕ ꯍꯦꯟꯅ ꯐꯥꯎꯔꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯍꯨꯏ ꯀꯌꯥ ꯑꯃꯁꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯂꯩ꯫ ꯂꯂꯩꯃ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯆꯦꯜꯂꯛꯏ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯅꯨꯄꯤ ꯃꯥꯒꯤ ꯅꯥꯀꯣꯡ ꯑꯅꯤꯗ ꯇꯥꯔꯛꯇꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯣꯡ ꯑꯣꯛꯇꯕ, ꯅꯤꯁꯥ ꯄꯨꯝꯕ, ꯁꯨꯅ ꯆꯥꯔꯕ ꯅꯨꯄꯥ ꯈꯔ ꯂꯦꯞꯇꯨꯅ ꯑꯃꯒ ꯑꯃꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯃꯝꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯂꯩꯃꯒꯤ ꯃꯃꯤꯠꯇ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯂꯤ꯫ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯀꯤꯕ ꯍꯦꯜꯂꯛꯏ ꯂꯂꯩꯃ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯂꯥꯞꯅ ꯆꯦꯜꯂꯛꯏꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯗ ꯍꯥꯏꯔꯛꯏ, "ꯚꯥꯏ, ꯑꯥꯗ ꯂꯩꯔꯤꯕ ꯚꯨꯠꯂ ꯈꯪꯗꯕ ꯑꯃ ꯆꯦꯜꯂꯛꯏꯁꯤꯕꯨ ꯅꯣꯏ ꯎꯕ꯭ꯔꯣ? ꯑꯩꯇꯪ ꯎꯕ꯭ꯔꯣ ꯁꯤꯕꯣ?" ꯍꯥꯏꯅ ꯅꯨꯄꯥꯁꯤ ꯃꯃꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯅꯣꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯇꯩ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯛꯏꯕꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯆꯦꯜꯂꯛꯏꯕ ꯅꯨꯄꯤꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, "ꯑꯁꯤꯗꯤ ꯅꯨꯄꯤ ꯃꯥꯜꯂꯦ. ꯐꯤꯕꯝ ꯃꯨꯔꯇꯤꯒꯗꯤ ꯂꯩꯁꯥꯕꯤ ꯃꯥꯜꯂꯦ. ꯈꯥꯝꯃꯣ ꯅꯨꯄꯤꯁꯤ ꯅꯣꯏ ꯃꯌꯥꯝ ꯆꯪꯉꯒ." ꯆꯦꯜꯂꯛꯏꯕ ꯂꯂꯩꯃꯕꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯆꯪꯗꯨꯅ ꯈꯥꯝꯂꯛꯏ꯫ ꯑꯀꯤꯕ ꯈꯣꯟꯐꯝꯗ ꯃꯃꯤꯠꯅ ꯆꯥꯒꯗꯧ ꯃꯈꯩ ꯌꯦꯡꯂꯒ, "ꯋꯣꯏ, ꯉꯥꯏꯈꯣ. ꯅꯨꯄꯤ ꯅꯪꯅ ꯑꯊꯦꯡ ꯑꯍꯤꯡꯁꯤꯗ ꯅꯥꯏꯇꯣꯝꯇ ꯆꯦꯜꯂꯛꯏꯁꯦ ꯀꯩꯗꯧꯔꯦ? ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ." ꯂꯂꯩꯃ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯋꯥ ꯀꯩꯁꯨ ꯈꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯂꯂꯩꯃꯕꯨ ꯊꯠꯇꯨꯅ ꯊꯝꯃꯤ꯫ ꯂꯂꯩꯃ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯂꯩꯃꯒꯤ ꯃꯃꯥꯏ ꯄꯨꯝꯕ ꯌꯦꯠꯁꯤꯜꯂꯝꯕ ꯐꯤ ꯑꯗꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯂꯂꯩꯃ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩ ꯌꯥꯝ ꯋꯥꯅ ꯆꯦꯜꯂꯛꯄꯅꯤ. ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯄꯤꯒꯅꯨ." ꯅꯨꯄꯥ ꯑꯃꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯁꯛꯀꯁꯦ ꯐꯖꯩꯅꯦ, ꯇꯅꯧ ꯇꯅꯧꯔꯗꯅ. ꯑꯩꯗꯤ ꯀꯩꯅꯣꯝꯕꯨ ꯈꯜꯂꯦꯗ." ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯂꯩꯃ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯀꯗꯧꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯏ꯫ ꯂꯂꯩꯃ ꯂꯩꯃꯥꯏꯗꯨꯗ ꯐꯠ ꯐꯝꯊꯩ꯫ "ꯀꯩꯅꯣ? ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯑꯩꯕꯨ ꯅꯆꯟꯅꯦꯅ ꯈꯟꯕꯤꯌꯨ. ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯑꯩꯉꯣꯟꯗ ꯁꯣꯛꯀꯅꯨ." ꯂꯂꯩꯃ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈꯤꯕ ꯃꯔꯝꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯥ꯫ ꯃꯊꯣꯡ ꯈꯪꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯆꯪꯁꯤꯜꯂꯛꯀꯅꯣ. ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ. ꯅꯣꯏ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯒꯅꯨ. ꯑꯩ ꯌꯥꯝ ꯀꯤꯌꯦ." ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ
ꯐꯠ ꯊꯠꯈꯤ꯫ ꯂꯂꯩꯃ ꯅꯨꯄꯥ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯃꯊꯣꯡ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯈꯪꯍꯧꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯈꯤ꯫ ꯂꯩꯃꯥꯏꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯂꯩꯃ ꯒꯥꯔꯤꯗꯨꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯣꯝꯈꯤꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯀꯣꯛꯇꯨ ꯁꯥꯐꯨ ꯀꯟꯅ ꯒꯥꯔꯤꯗꯨꯗ ꯌꯩꯁꯤꯟꯈꯤꯕ ꯃꯔꯝꯅ ꯈꯖꯤꯛ ꯍꯟꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯏ꯫ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ ꯂꯝꯕꯤꯗꯣ꯫ ꯊꯣꯝꯂꯝꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯅꯤꯁꯥꯅ ꯉꯥꯎꯔꯒ ꯊꯣꯝꯂꯝꯕ ꯃꯔꯝꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯈ꯭ꯔꯦ꯫ ꯂꯂꯩꯃꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯕ ꯎꯕ ꯃꯤꯀꯨꯞꯇ ꯄꯥꯈꯠꯈꯤꯕ ꯃꯔꯝꯅ ꯅꯤꯁꯥ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯍꯟꯈꯤꯕꯒꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯂꯩꯃꯒꯤ ꯃꯀꯣꯛꯇꯒꯤ ꯊꯣꯛꯂꯛꯂꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ꯫ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯡꯇꯝꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯒꯦ ꯈꯟꯅ ꯃꯁꯥꯒꯤ ꯂꯝꯕꯤ ꯊꯤꯔꯛꯏꯕꯤ ꯅꯨꯄꯤ ꯃꯥꯁꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯒꯥꯔꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯧꯔꯛꯄꯅꯤ꯫ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯐꯝ ꯑꯗꯨꯗ "ꯑꯩ ꯂꯝꯕꯤꯗ ꯂꯩꯔꯤ, ꯌꯧꯔꯛꯑꯅꯤ, ꯃꯤꯅꯤꯠ ꯈꯔ ꯃꯉꯥꯏꯔꯦ, ꯂꯥꯛꯑꯅꯤꯌꯦ"꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯇꯧꯔꯛꯄꯅꯤ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯒꯥꯔꯤꯗꯨ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯃꯥꯅ ꯎꯔꯛꯂꯤ꯫ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯐꯠ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯤꯠꯂꯤꯕ ꯑꯦꯄ꯭ꯔꯣꯟ ꯑꯃꯗꯤ ꯃꯉꯛꯇ ꯌꯥꯜꯂꯤꯕ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯑꯗꯨꯅ ꯈꯪꯂꯤ ꯅꯨꯄꯥ ꯑꯁꯤ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕ꯫ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯝꯕꯔꯗꯨꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯇ ꯑꯦꯃꯔꯖꯦꯟꯁꯤ ꯀꯦꯁ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯒꯥꯔꯤ ꯂꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯀꯥ ꯍꯦꯟꯅ ꯌꯥꯡꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯔꯛꯄꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯃꯔꯖꯦꯟꯁꯤ ꯋꯥꯔꯗ ꯇꯝꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯍꯥꯟꯅꯅ ꯄꯥꯎ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯔꯝꯅ ꯅꯔꯁꯁꯤꯡꯗꯨꯅ ꯁ꯭ꯇ꯭ꯔꯦꯆꯔ ꯕꯦꯗ ꯑꯃ ꯔꯦꯗꯤꯗ ꯊꯅꯝꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯇꯨꯡꯗ ꯋꯥꯈꯜ ꯃꯪꯗꯨꯅ ꯂꯩꯔꯤꯕ ꯂꯂꯩꯃꯕꯨ ꯅꯔꯁ ꯃꯌꯥꯝ ꯆꯪꯗꯨꯅ ꯁ꯭ꯇ꯭ꯔꯦꯆꯔ ꯕꯦꯗꯇꯨꯗ ꯍꯥꯞꯀꯠꯇꯨꯅ ꯑꯁꯣꯛꯄꯗꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯔꯨꯝ ꯑꯃꯗ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕ ꯃꯁꯥꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯔꯤ꯫ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯑꯇꯩ ꯗꯣꯛꯇꯔ ꯅꯔꯁꯁꯤꯡꯗꯨꯅ ꯍꯣꯠꯅꯈꯤꯕ ꯃꯔꯝꯅ ꯂꯂꯩꯃ ꯊꯣꯏꯅ ꯍꯦꯟꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯁꯣꯛꯈꯤꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯀꯣꯛꯇ ꯒꯥꯔꯤꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯟꯈꯤꯕ ꯃꯔꯝꯅ ꯋꯥꯈꯜ ꯃꯥꯡꯈꯤꯕꯅꯤ ꯃꯥ꯫ ꯏꯁꯨ ꯀꯥ ꯍꯦꯟꯅ ꯊꯣꯛꯈ꯭ꯔꯕ ꯃꯔꯝꯅꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯏꯔꯦꯜꯒꯤ ꯃꯃꯥꯗꯣ ꯗꯣꯛꯇꯔꯁꯤꯡ ꯆꯪꯗꯨꯅ ꯄꯨꯡ ꯈꯔ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯕ ꯃꯇꯨꯡꯅꯤ꯫ ꯏꯔꯦꯜ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯤꯠ ꯑꯗꯨꯗ ꯃꯊꯥꯅ ꯌꯣꯝꯂꯕ ꯃꯤ ꯑꯃꯒꯨꯝ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯃꯈꯨꯠꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩ꯫ ꯏꯔꯦꯜꯒꯤ ꯃꯗꯣꯝꯆꯥꯗꯨ ꯊꯕꯥꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯇꯨꯅ ꯏꯔꯦꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯔꯦꯜ, ꯏꯆꯦꯗꯣ ꯑꯃꯨꯛꯁꯨ ꯁ꯭ꯇꯣꯛ ꯇꯧꯁꯤꯟꯕꯅꯦꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯤꯅꯦ꯫ ꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯇꯕ ꯃꯔꯝꯅ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯅꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯗꯒꯤꯗꯤ ꯏꯝꯐꯥꯜ ꯇꯝꯅ ꯆꯠꯄ ꯌꯥꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯑꯦꯝꯕꯨꯂꯦꯟꯁꯇ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯏ"꯫ ꯑꯁꯨꯝꯅ ꯏꯔꯦꯜꯒꯤ ꯃꯃꯥ ꯊꯕꯥꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯃꯇꯦꯡꯅ ꯄꯨꯔꯛꯏ꯫ ꯑꯁꯨꯝ ꯗꯣꯛꯇꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯕꯥꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯔꯕ ꯂꯣꯏꯔꯛꯄꯗ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯔꯦꯜꯒꯤ ꯀꯀꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯅꯤꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯏꯔꯦꯜ ꯃꯥꯗꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯊꯕꯥꯗꯨ ꯗꯣꯛꯇꯔꯁꯤꯡꯅ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕ꯭ꯂꯗ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯅꯦꯝꯕ ꯃꯔꯝꯅ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯆꯤꯟꯗꯨꯅ ꯊꯅꯝꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯆꯦꯅ ꯄꯥꯏꯁꯤꯟꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯈꯥꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯊꯤꯡꯖꯤꯟꯕ ꯉꯝꯗ ꯂꯦꯞꯄ ꯂꯩꯇ ꯅꯨꯄꯥꯅ ꯇꯒꯨꯝ ꯀꯞꯂꯛꯏ꯫ "ꯏꯃꯥ, ꯅꯆꯥꯁꯤ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯂꯥꯌꯦꯡꯍꯧꯗꯕ ꯃꯔꯝꯅ ꯏꯃꯥꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕꯅꯤ꯫
ꯁꯤ ꯌꯧꯅ ꯁꯣꯛꯆꯤꯟꯈꯤꯕꯅꯤ꯫ ꯅꯆꯥꯁꯤ ꯌꯥꯝ ꯄꯥꯡꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯍꯥꯏꯃꯟꯕꯗ ꯊꯣꯛꯂꯨꯔꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯊꯕꯛ 10 ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯈꯣꯡꯗꯥꯍꯜꯂꯛꯂꯒ ꯃꯆꯥ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅꯗꯤ ꯏꯃꯥꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯃꯆꯥ ꯑꯩꯅ ꯏꯃꯥꯕꯨ ꯃꯇꯤꯛ ꯆꯥꯅ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯁꯤ ꯌꯥꯝ ꯄꯥꯡꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯏꯃꯥ꯫ ꯏꯔꯦꯜꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯕꯥꯃꯥꯅꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯆꯥ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯁꯤꯡꯁꯤ ꯈꯪꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯃꯒꯨꯝ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇꯨꯗ ꯌꯥꯇꯥꯔꯤ꯫ ꯑꯁꯨꯝ ꯀꯞꯅ ꯀꯞꯅ ꯏꯔꯦꯜ ꯃꯃꯥꯒꯤ ꯕꯦꯗ ꯅꯥꯀꯟꯗꯨꯗ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯗꯨꯅ ꯄꯨꯡꯖꯥ ꯈꯔ ꯂꯩꯔꯝꯂꯕ ꯇꯨꯡꯗ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯔꯛꯏ꯫